Nupi singi oina yamna kana ba adugumba content katang mayam nang si share tawjage loksingi pukai thagi khongkap lakpa amasung puk yekpa thagi khongkap lakpada puk yekpagi awaba mayokna ba nupi kayamarum lay yamna singna hairabada nupi khudingmak punsigi tangkak ama natragana amada khodong sadaba asi mayoknai nupa oibasingna awaba asi mayoknadabanina nongmatasu hiram asigi matangda khantaba tawde amaromda doctor singsu adumangai Puk naba yekpa haibasi mahoksagi oiba thawongni haina seranana Mawong da thajanabagi phibamda lairi adubu anauba study gi report amana haiki madudi thagi khongkap lakpada puk naba yekpagi thawong asi heart attack ka chap mannaba Mawong da Khudong Thiningai oi miyoi ayambana thawsanadaba thawong asigi matangda University College London gi reproductive health department na professor oiba John Gilbert na haiki menstrual trem natragana period pen haina su khangnaba thagi khongkap lakpada puk yekpagi thawong asi oihelakpagi chapchaba maram khangdoknaba mapung phana research tawkiba laitri doctor nupa singna mapunsida mayoknadaba thawong oibana wafam asi haksina laude amaromda nupi doctor singna khalibadi makhoi masamaksu mayoknaba thawong ama oibanina patient singna mayoknabada thoidokna akaiba laiti haibisini Masigi sumatakta nupi doctor khudingmak khudong sadaba asi mayoknaba natte dysmenorrhea natragana period pen oihalakpagi maram kayamarum lay endometriosis haina khangnaba thawong amana phibam asi oihalakpa yai endometriosis haibasi uretus ki mathakta kuppa tissue pelvis fallopian tube natragana ovary da changakpagi thawong bune matam sana layeng haudrabadi endometriosis na nupi amabu mapunsida miron bangam hande matang sida khanaba yaribu wafamdi kari maramgi period pen na nupi kharada ka hena khudong sadaba mayokna halaga nupi kharadana kari su thoidokpa tawdriba kari gino haibasini American Academy of Family Physicians gi report matung ina nupi manga khudingi manungda amamamdi thagi khongkap lakpada puk yekpa nabagi khudong sadaba mayokna hairi Loinamak natrabasu nupi oibi kharana tha khudingi mayoknariba khudong sadaba asi kokhanabagi matangda isa na seksin thorang lokhatchagadabani haina akhang ahisingna phongdokli New Delhi da leiba Irene IVF Center gi director Indira Ganesan haiki madudi saning amasung khwangda ising asabana higa yeba natragana hot water bag thamba tarabadi khudakta khudong sadaba punamak kokhigani amasung puk yekpa phangani Ginger tigumba anti-inflammatory gi magun chenba mahi marang kaina thakpa matamda I mangkhibagi khudong sadaba khara kokhanba ngame vitamin B vitamin E vitamin C amadi folate na singba supplement marang kaina saba matamda puk yekpa phakigani fiber vitamin amadi antioxidant marang kaina yawba uhai amasung mana masing marang kaina sagadabani aloe vera mahi thakpaga loinana awathabi sabasu kanagani yariba makai coffee thakloidabani coffee di yawa caffeine na gastritis oihalakpaga loinana I utong sapsin hanbadagi puk yekpa helhalli atai atopa thawrang singdi maikhu sijinadaba yu thaktaba mayai oirakpa changda haksang sajal tawba acupressure tawba amasung saning mapada ising asabana higa yeibani tangai phadrabadi marakta paracetamol gumba saina kholphanba chaba kanagani adum oinamak ningthina khang hairaba doctor amaga hana tanagadabani kanagumba miyoi kharada transcutaneous electronic nerve stimulation taunaba machine sizinabada kanaba phangi machine asida saning mapagi unsada apikpa electrical impulse thajilaga nerve sing stimulate tawba maramna sainakol phanmani mata osumna puk yekpa phanmada mating pangi sang naine acupressure tawba matamda puk yekpa phali haiba study amadigi khangmangamle igi isal phagat handuna puk yekpa phanabagi damak sang naine haksang sajal tawbuga loinana machi oiba chinjak masal suna sagadabani haina akhang ahisingna phongdorakli American Academy of Family Physicians ki report amana haiki honaba yaba honarabasu kanaba phangdaba tarabadi gynecologist amaga tanaraga oral contraceptive pill chaba yai masiga thagi khongkapta ahongba thoonduna puk yekpa phali hainasu akhang aisina share tawbirai